Chahi amagi manungda akhoi Manipurgi lawmei ichil nausingna yamna wana hotnajaraba lawfamsing haitare adumaktadasu akhoi laina matamgi oiba laina tinasing akhoi mangda ngasi uriba akhoi phau pambisida tawrise akhoi makhong mara sathaba ngamdre aduduga mana maton singsi loina ngangjalaga ngangjalakpagi problem haitare pura lawji sijalakpagi moongda leiba ai lawmei ichil nausingda yamna wakhal nungaitaba chahimgi kumamgi sima lokcharaga chagadoini haina akhoi leijaruraga adi sigi film sida akhoi mangda uriba gi film sida mara tathaba ngamdadana makhong pachalakpa adi sugumba laina tina khanghaudaba haiba tare sugumba matamgi oiba sathiba tamthiba phogda taganba laina singse khoi adumak thingadaba natte ado ngasi akhoina fields da lakcharaga yengjarubuda akhoi problem singchidi khangjare aduna makha taboina akhoi haiba fields da akhoi element haiba GSP crop science ki patented product se akhoi ngasi gi numit stage da element se capture amge hidak asi khoina maroina phauda taganba laina sing haitare khoina mangda ubiriba phauda uriba laina sing sini khoi mara chathaba ngamdaba adagi makhong pumjalakpa seed blight BLB aduga khoigi blight makhal mayam ama haiba tare aduga blast na singba adi mara amadi phauji mathakta taganba laina singda hadi ngakthokpa ngamlaba patented oiba product ni adu hariba hidak si akhoi ngasi gi message da khoi hidak se thajaram ge aduga atuba matamda khoi result amu loba lakchage Porabi kawe akhoi lejeche aduga ai ngak wahengbam ni ai lause June gi tang 8 da hunmane apanda hunla matungda lause pengthoktana khuthoktana kari no phasana akhoi tawba yaba level tawjari haitare aduga hujik mangda uriba phibam se lakpa haitare lause ramna thamoi sokko yam nungai taba lause akhoi di ayuki nungdin gi nungdang gi sum senajarga kaidaraga masina akhoi gi di kaino oijabani na chahi yam gi si pochina akhoi gi oiba Puksa Ojavina, Hiva Poche Lak with the Gia in a Tawai, no I said that I a hun Pungi, a hundred Tanazar Kanda, Nasi Spar Lak and a Kotanam Tawise, Pava Ojana, Pabido, Aigi, like Pav Ojage, Tasena, Adu Sumai Loitor Targati, Haina Aigun, the Tawai was up Haitare, Shimator, but the Sona Sulansel about Sona Toragadi, I'm on the Nuajadaba, and you can almost sentiment can almost Oidabo. I could like expert Kanguna Toraga, Awa was some Tanjado, or a snow highway photo, Tamjaraga, I cannot talk there. Thank you. Upamarol Gidamok, AR Agrogi Pizariva contact number 9077717133 call Amadi WhatsApp ki kuthangda Pau Favirao.